Coronavirus positive or miyoising thangliba isolation wata hidak langthak amasung chana thangba polamsing pusinbd thodang lawhannaba robot ani Indian Institute of Technology IIT gi research na semgatpa honari. IIT Guwahati ki Mechanical Engineering amasung Electrical Engineering Department na semgatliba robot asina coronavirus laksinaba honabada mateng oinaragani hana thajanari. Researching team adu da yaro miyoi amana agency da haiki athoba matamda robot ani semgadaba thorang lokatle. Robot aman isolation wata sana thanaba polam pusingani amasung atopa robot amana hidak langthak pusingani. Sanglabada sayol ani gi manungda robot ani mapung phana semgat ngamlagani haibagi thajaba leire. Matung tarakpada robot atana mathau toba screening unit hangdona thorang lokatlagani. Awang nopok lamtam apunbagi oina COVID-19 test toba amadi atai khudong thiringai oiraba virus detect tonaba Research Center and Laboratory amasu hangdolagani haina mahana makhatana phongdoki.